ꯍꯥꯟꯅꯗꯤ ꯁꯤꯗꯒꯤ ꯍꯤ ꯂꯥꯜꯂꯝꯃꯦꯕꯀꯣ ꯀꯩꯗꯧꯔꯤꯅꯣ ꯅꯪꯒꯤꯗꯨꯕꯣ ꯑꯩꯈꯣꯏ ꯃꯥꯟꯙꯧꯒꯅꯦ ꯑꯩꯈꯣꯏꯒ ꯂꯝꯕꯤꯗ ꯊꯩꯅꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯏꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯤꯕꯀꯣ ꯂꯛꯈꯤꯄꯨꯔꯔꯣꯝꯗ ꯃꯣꯏꯁꯨ ꯂꯩ ꯊꯥꯕ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯃꯣꯏ ꯁꯤꯕꯥꯁꯤꯁꯨ ꯌꯦꯡꯉꯨꯅꯦ ꯐꯖ ꯐꯖꯕ ꯂꯩ ꯑꯗꯨ ꯂꯩꯔꯦ ꯑꯍꯥꯟꯕꯗ ꯈꯔ ꯇꯞꯅ ꯉꯥꯡꯕꯕꯨ ꯑꯩꯈꯣꯏꯁꯤꯅ ꯂꯥꯎꯅ ꯉꯥꯡꯉꯣꯏ ꯇꯥꯔꯣꯏ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯟꯗꯥꯞ ꯇꯥꯔꯦꯕꯀꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯁꯦ ꯍꯨꯃꯥꯡꯁꯦ ꯌꯦꯡꯉꯨꯅꯦ Hello guys, welcome back to my channel. ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯤꯗꯤ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕꯗ ꯁ꯭ꯔꯤꯕꯥꯔ ꯃꯥꯟꯙꯧꯅꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦꯁꯦ ꯆꯥꯛꯀꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯉꯁꯤꯒꯤꯁꯦ ꯂꯝꯕꯤꯁꯦ ꯂꯝꯕꯤ ꯑꯁꯤꯒ ꯑꯅꯤ ꯂꯧꯒꯗꯕ ꯈꯪꯗꯦ ꯀꯥꯎꯔꯦ ꯑꯉꯥꯡ ꯑꯣꯏꯗꯗꯤ ꯆꯠꯂꯝꯃꯅꯤ ꯆꯥꯎꯔꯒꯗꯤ ꯑꯝꯇ ꯆꯠꯇꯦ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯠꯇꯦꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯩꯅꯤ ꯐꯦꯜ ꯑꯣꯏꯔꯅꯤ ꯑꯅꯤ ꯂꯩꯌꯦꯕ ꯍꯥꯟꯅꯗꯤ ꯁꯤꯗꯒꯤ ꯍꯤ ꯂꯥꯜꯂꯝꯃꯦꯕꯀꯣ ꯊꯣꯡ ꯁꯥꯈꯤꯕꯗꯩ ꯁꯣꯝꯗ ꯑꯣꯏꯅ ꯆꯠꯂꯦꯕ ꯅꯍꯥꯟꯋꯥꯏ ꯆꯠꯄꯗꯗꯤ ꯀꯩꯁꯨ ꯀꯨꯝꯒ꯭ꯔꯥꯡ ꯀꯧꯍꯧꯗꯦꯕ ꯁꯤꯂꯩ ꯁꯦꯝꯃꯝꯃꯤꯗ꯭ꯔꯥ ꯑꯗꯨꯒꯗꯤ ꯑꯗꯨ ꯑꯃꯨꯛ ꯀꯥꯏꯕ ꯃꯈꯥꯗ ꯃꯣꯏ ꯍꯣꯁꯇꯦꯜ ꯁꯣꯝꯗꯒꯤ ꯊꯣꯡ ꯆꯠꯂꯤꯕ ꯁꯥꯟꯇꯤ ꯑꯣꯏꯅ ꯁꯣꯔ ꯁꯥꯡ ꯁꯥꯡ ꯍꯣꯜꯂꯦ ꯁꯤꯅꯤ ꯅꯨꯡꯐꯧ ꯇꯨꯔꯦꯜ ꯍꯥꯏꯗꯣ ꯌꯧꯗꯣꯔꯦ ꯃꯣꯏꯒꯤ ꯁꯤꯗ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯕꯁꯦ ꯑꯁꯤꯒꯤ ꯃꯅꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯥꯟꯙꯧ ꯍꯣꯏ ꯃꯌꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯟꯙꯧ ꯍꯣꯏ ꯊꯣꯡꯒꯥꯟꯗ ꯆꯪꯉꯦꯕꯀꯣ ꯐꯖꯩꯌꯦ ꯄꯤꯌꯣꯔ ꯃꯦꯀꯞ ꯇꯧ ꯆꯠꯇꯣꯏꯅꯤ ꯑꯃꯨ ꯑꯃ ꯉꯧꯋꯦ ꯂꯩꯈ꯭ꯔꯣꯗꯅ ꯑꯩꯈꯣꯏꯗ ꯑꯩꯕꯨ ꯖꯦ ꯏꯟꯗꯨ ꯆꯥꯁꯦ ꯀꯔꯤ ꯃꯥꯜꯂꯤ ꯃꯁꯛꯇꯣ ꯑꯩꯅ ꯋꯥꯡꯉꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯉꯔꯥꯡ ꯐꯣꯇꯣ ꯅꯝꯕꯗꯨꯒ ꯐꯖꯕ ꯑꯃ ꯌꯥꯎꯔꯦ ꯀꯅꯥ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯗ ꯅꯣꯏ ꯃꯃꯥ ꯏꯃꯥꯏ ꯀꯅꯥꯅ ꯍꯥꯏꯕ ꯌꯧꯔꯦ ꯑꯩꯈꯣꯏ ꯃꯥꯟꯙꯧ ꯍꯣꯏꯗ ꯂꯤꯛꯅ ꯇꯧꯔꯒꯅꯦ ꯏꯔꯣꯟꯕ ꯆꯥꯕꯅ ꯐꯩ ꯅꯠꯇ꯭ꯔꯣ ꯑꯩ ꯉꯁꯤ ꯃꯦꯀꯞ ꯑꯃ ꯇꯧꯔꯛꯇ꯭ꯔꯕ ꯂꯤꯞꯁꯇꯤꯛ ꯄꯛꯇꯦ ꯑꯩ ꯁꯨꯡꯆꯥ ꯆꯝꯐꯨꯠꯅꯤ ꯑꯩ ꯉꯁꯤꯗꯤ ꯆꯝꯐꯨꯠ ꯊꯣꯡꯗꯣꯔꯤ ꯑꯩꯗꯤ ꯆꯝꯊꯣꯡꯁꯦ ꯐꯦꯚꯣꯔꯥꯏꯠ ꯆꯥꯃꯦꯔꯥꯒ ꯃꯥꯟꯙꯧ ꯀꯨꯃꯨꯒ ꯀꯩꯅꯣꯗ ꯃꯥꯟꯙꯧꯗꯣ ꯁꯦꯝꯅ ꯂꯣꯏꯔꯝꯃꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯀꯣꯏꯕ ꯊꯣꯛꯂꯛꯏꯑꯕꯀꯣ ꯆꯤꯆꯦꯒ ꯑꯩꯈꯣই ꯆꯤꯆꯦ ꯅꯤꯅꯥꯒ ꯀꯩꯅꯣ ꯃꯣꯏ ꯆꯥꯛꯀꯤ ꯍꯣꯠꯅꯍꯧꯔꯤ ꯑꯩꯈꯣꯏꯅ ꯈꯔ ꯑꯉꯥꯡꯅꯤꯅ ꯊꯥꯗꯣꯛꯄꯤꯔꯦ ꯃꯣꯏꯅ ꯁꯦ ꯄꯨꯈ꯭ꯔꯤꯅꯤ ꯄꯨꯈ꯭ꯔꯤ ꯂꯩꯌꯦꯕꯀꯣ ꯃꯥꯟꯙꯧ ꯍꯣꯏꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯐꯝꯗꯤ ꯏꯆꯤꯛ ꯆꯤꯛꯇꯅꯅꯦ ꯀꯩꯗꯧꯔꯤꯅꯣ ꯅꯪꯒꯤꯗꯨꯕꯣ ꯑꯩ ꯃꯥꯏꯁꯦ ꯄꯨꯔꯥ ꯆꯝꯕꯨꯠꯅꯤꯕꯣ ꯎꯔꯤꯡ ꯊꯨꯡꯕ ꯌꯥꯗ꯭ꯔꯦ ꯉꯔꯥꯡ ꯃꯦꯀꯞ ꯇꯧꯔꯨꯕꯒꯤ ꯑꯩꯁꯨ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯑꯦ
ꯑꯩꯈꯣꯏꯅꯤꯁꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯑꯩꯒ ꯑꯩꯈꯣꯏ ꯑꯉꯥꯡꯒ ꯏꯃꯧꯅꯨꯄꯤꯅꯤ ꯏꯅꯥꯎꯅꯨꯄꯤ ꯅꯠꯇꯦ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇ ꯁꯣꯏꯈ꯭ꯔꯦꯕꯀꯣ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯔꯨꯔꯦ ꯏꯅꯥꯎꯅꯨꯄꯤ ꯅꯠꯇꯦ ꯏꯃꯧꯅꯨꯄꯤꯅꯤ ꯏꯃꯧꯅꯨꯄꯤ ꯁꯦ ꯀꯔꯝꯕ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯕꯗꯣ ꯅꯣꯏꯗ ꯂꯥꯛꯄ ꯏꯅꯥꯎꯅꯨꯄꯤꯅꯤ ꯌꯦꯡꯉꯨ ꯍꯥꯏꯕꯗꯣ ꯑꯩꯅꯅꯦ ꯑꯗꯣ ꯊꯥꯡꯉꯈ꯭ꯔꯕꯅꯦ ꯊꯥꯡꯒꯠꯇ꯭ꯔꯤ ꯊꯥꯡꯉꯛꯀꯅꯤ ꯑꯩꯅꯅꯦꯀꯣ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯂꯣꯏ ꯏꯗꯤꯠ ꯇꯧꯔ ꯊꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯌꯥꯝ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅꯅꯦ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗꯅꯦ ꯚꯤꯗꯤꯑꯣꯗꯨꯗ ꯊꯥꯡꯒꯠꯍꯧꯔꯤꯕ ꯑꯩꯈꯣꯏ ꯃꯥꯟꯙꯧꯒꯅꯦ ꯑꯩꯈꯣꯏꯒ ꯂꯝꯕꯤꯗ ꯊꯩꯅꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯏꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯤꯕꯀꯣ ꯂꯛꯈꯤꯄꯨꯔꯔꯣꯝꯗ ꯑꯩꯈꯣꯏ ꯆꯤꯆꯦꯁꯦ ꯃꯣꯏꯁꯨ ꯂꯩ ꯊꯥꯕ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯃꯣꯏ ꯁꯤꯕꯥꯁꯤꯁꯨ ꯌꯦꯡꯉꯨꯅꯦ ꯐꯖ ꯐꯖꯕ ꯂꯩ ꯑꯗꯨ ꯂꯩꯔꯦ ꯆꯦꯔꯩꯒꯁꯨ ꯃꯆꯨ ꯃꯆꯨꯅꯤ ꯃꯣꯏ ꯂꯩꯔꯤꯁꯦ ꯁꯤꯗꯁꯨ ꯌꯦꯜꯂꯣ ꯂꯩꯔꯦ ꯃꯈꯥꯗꯁꯨ ꯀꯩꯅꯣ ꯂꯩꯔꯦ ꯇꯨ ꯒꯨꯂꯥꯞ ꯆꯔꯥ ꯑꯗꯩꯗꯤ ꯁꯤꯒꯤꯗꯣ ꯆꯦꯔꯩꯅꯤ ꯑꯗꯩꯁꯤꯅ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯅꯤ ꯑꯩ ꯑꯁꯤ ꯂꯣꯏꯔꯒꯁꯨꯅꯦꯀꯣ ꯃꯦꯀꯞ ꯑꯃ ꯆꯠꯀꯅꯦꯕꯀꯣ ꯃꯦꯀꯞ ꯇꯧꯕꯒꯤ ꯑꯗꯨꯗꯣ ꯃꯣꯏꯗꯣ ꯔꯤꯁꯦꯞꯁꯟꯒꯤ ꯃꯦꯀꯞꯅꯤꯅ ꯈꯔ ꯊꯦꯡꯅ ꯆꯠꯀꯅꯦꯕꯀꯣ ꯁꯤꯗꯒꯤ ꯆꯥꯛꯀ ꯇꯣꯛꯑ ꯈꯣꯠꯂꯒ ꯆꯠꯀꯅꯦꯕ ꯑꯗꯣ ꯑꯥꯗ ꯆꯠꯄ ꯃꯇꯝꯗ ꯕ꯭ꯂꯣꯛꯇꯣ ꯍꯥꯄꯛꯄ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯣꯀꯣ ꯌꯦꯡꯒꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯟ ꯊꯣꯡꯗꯣꯔꯤꯑꯕꯀꯣ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯃꯥꯏ ꯃꯈꯨꯠ ꯇꯪꯍꯜꯂꯝꯒꯦꯌꯦ ꯑꯗꯨꯅꯅꯦ ꯃꯥꯅ ꯃꯨꯜꯂꯒ ꯊꯣꯡꯗꯣꯔꯤ ꯑꯩꯈꯣꯏ ꯃꯥꯟꯙꯧꯅꯅꯦꯀꯣ ꯁꯪꯒꯣꯝ ꯑꯐꯝꯕꯁꯦ ꯄꯤꯖꯗꯣꯔꯤꯑꯕ ꯑꯩꯗꯤ ꯁꯪꯒꯣꯝ ꯑꯐꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯁꯤ ꯁꯪꯒꯣꯝ ꯑꯐꯝꯕꯁꯦ ꯍꯤꯟꯗꯤꯗ ꯀꯩꯕ ꯗꯍꯤ ꯑꯍꯥꯟꯕꯗ ꯈꯔ ꯇꯞꯅ ꯉꯥꯡꯕꯕꯨ ꯗꯍꯤ ꯐꯩꯌꯦ ꯄꯨꯛ ꯑꯩꯈꯣꯏꯁꯤꯅ ꯂꯥꯎꯅ ꯉꯥꯡꯉꯣꯏ ꯇꯥꯔꯣꯏ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯂꯥꯎꯊꯠꯅꯔꯒꯅꯤꯗꯨꯒꯤ ꯑꯩꯈꯣꯏ ꯊꯕꯤꯗꯤ ꯑꯩꯈꯣꯏ ꯊꯕꯤ ꯉꯁꯤ ꯑꯩꯈꯣꯏ ꯊꯅꯥꯒꯤ ꯑꯟꯄꯦꯗ ꯐꯣꯇꯣ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯔ ꯑꯣꯏꯈꯔꯦ ꯇꯅꯨꯁꯨ ꯑꯟꯄꯦꯗ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯔꯅꯤ ꯅꯥꯏ ꯅꯨꯡꯉꯥꯏꯔꯝꯅꯤꯗ ꯑꯩꯈꯣꯏꯅ ꯊꯥꯡꯒꯠꯂꯤꯁꯦ ꯀꯩꯗꯧꯗꯣꯔꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥ ꯆꯤꯆꯦ ꯀꯩꯅꯣ ꯒ꯭ꯂꯥꯁ ꯑꯃꯅꯤꯇꯪ ꯄꯨꯔꯛꯑꯕ ꯁꯦꯃꯗꯣ ꯍꯩꯔꯣ ꯀꯌꯥ ꯍꯥꯏꯔꯤꯅꯣ ꯍꯥ ꯀꯌꯥ ꯁꯥ ꯂꯩꯔꯦ ꯑꯗꯨꯒ ꯍꯜꯂꯣ ꯑꯁꯤꯗꯅ ꯊꯣꯡꯕꯒꯤ ꯃꯆꯟꯗꯣꯀꯣ ꯑꯁꯤꯗꯅ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯦꯕ ꯃꯣꯏꯁꯦ ꯈꯪꯉꯕ ꯁꯪꯒꯣꯏꯗꯣꯏꯅ ꯊꯣꯡꯉꯤꯅꯦꯕ ꯑꯗꯨꯒ ꯄꯨꯖꯥꯔꯤꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯩ ꯐꯧꯗꯣꯏꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯁꯦꯠꯂꯨꯕꯒ ꯑꯗꯨꯗꯒꯤꯗꯤ ꯍꯥꯟꯅꯒꯤ ꯐꯤ ꯈꯔꯒ ꯑꯗꯨꯝ ꯐꯧꯗꯣꯏꯅꯦꯕ ꯀꯃꯥꯟꯗꯧꯕꯒꯤꯁꯦ ꯑꯁꯤ ꯄ꯭ꯂꯥꯁꯇꯤꯛꯇ ꯀꯦꯟꯕꯅꯤ ꯈꯪꯕ꯭ꯔꯥ ꯈꯜꯂꯗꯤꯅꯦ ꯄ꯭ꯂꯥꯁꯇꯤꯛꯇ ꯀꯦꯟꯕꯅꯤ ꯁꯤ ꯐꯣꯟ ꯁꯥꯏꯂꯦꯟ ꯊꯝꯕ꯭ꯔꯥ ꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯏꯔꯣꯟꯕ ꯑꯁꯤꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦꯇꯅꯨꯅ ꯏꯔꯣꯜꯂꯤꯅꯦ ꯆꯥꯛꯁꯤ ꯌꯥꯝ ꯊꯤꯔꯦ ꯑꯁꯤꯗꯅ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯕꯣꯔꯥ ꯂꯩꯔꯦꯀꯣ ꯑꯥꯂꯨ ꯕꯣꯔꯥꯗꯗꯤ ꯁꯤꯗꯅ ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯁꯤꯗꯅ ꯏꯔꯣꯟꯕ ꯂꯩꯔꯦ ꯑꯥꯂꯨꯒ ꯌꯣꯡꯆꯥꯛꯀ ꯑꯗꯨꯒ ꯁꯤꯗꯅ ꯆꯝꯊꯣꯡ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯤꯡꯖꯨ ꯑꯗꯨꯗꯤ ꯆꯝꯐꯨꯠꯇꯁꯨ ꯌꯥꯎꯔꯤ ꯑꯁ ꯃꯆꯤꯗꯗꯤꯅꯦ ꯆꯝꯐꯨꯠꯁꯨ ꯌꯥꯎꯔꯤ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯅꯪꯒꯤꯗꯣ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦꯕꯀꯣ ꯆꯤꯆꯦ ꯍꯣꯏ ꯁꯣꯝ ꯁꯥꯏꯗ ꯀꯩꯀꯥ ꯁꯦꯡꯖꯜꯂꯤ ꯍꯥꯏꯕꯗꯤꯅꯦ ꯆꯥꯕ ꯂꯣꯏꯔꯛꯄꯒꯤꯗꯣ ꯍꯥꯎꯔꯦ ꯍꯤꯟꯖꯥꯡꯁꯤꯡꯗꯣ ꯆꯤꯆꯦꯅ ꯂꯣꯏ ꯊꯣꯡꯕꯅꯤꯅ ꯑꯗꯩ ꯑꯩꯈꯣꯏ ꯆꯤꯆꯦꯅꯗꯤ ꯌꯦꯟ ꯊꯣꯡꯉꯦ ꯑꯗꯩ ꯆꯤꯆꯦꯅ ꯑꯇꯩꯗꯤ ꯂꯣꯏ ꯆꯤꯆꯦꯅ ꯊꯣꯡꯉꯤꯅꯤ ꯆꯤꯆꯦ ꯅꯥꯅ ꯍꯥꯎꯔꯦ ꯑꯩ ꯊꯣꯛꯑꯦꯕꯀꯣ ꯑꯩꯒ ꯊꯣꯏꯕꯤꯒ ꯆꯠꯇꯣꯏꯕ ꯑꯇꯩ ꯆꯤꯆꯦꯁꯤꯡꯁꯤꯅ ꯊꯤꯟꯗꯣꯔꯛꯏꯕ ꯂꯝꯕꯤꯁꯦ ꯆꯥꯎꯊꯣꯛꯇꯣꯏ ꯃꯥꯜꯂꯦ ꯂꯝꯕꯤꯁꯦ ꯀꯟꯅ ꯁꯥꯏꯗ ꯊꯣꯜꯂꯤ ꯃꯣꯏꯒꯤꯁꯦ ꯂꯛꯈꯤꯄꯨꯔ ꯌꯧꯗꯣꯔꯦ
ꯑꯩꯁꯦꯀꯣ ꯍꯜꯂꯛꯄꯗ ꯂꯤꯞꯁꯇꯤꯛ ꯈꯔ ꯊꯥꯖꯤꯜꯂ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯟꯗꯥ ꯇꯥꯔꯦꯕꯀꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯁꯦ ꯍꯨꯃꯥꯡꯁꯦ ꯑꯃꯨꯛꯅꯦ ꯑꯩ ꯍꯨꯃꯥꯡꯕ ꯑꯀꯟ ꯁꯥꯏꯗ ꯁꯦꯝꯃꯤꯗꯣ ꯑꯩ ꯅꯍꯥꯟ ꯍꯥꯏꯖꯜꯂꯦ ꯑꯩꯁꯦ ꯋꯥꯔꯒꯅ ꯍꯦꯟ ꯃꯥꯔꯦꯀꯣ ꯒ꯭ꯂꯣ ꯀꯥꯕꯁꯦ ꯑꯗꯨꯅ ꯊꯕꯛ ꯈꯔ ꯀꯩꯅꯣ ꯑꯗꯨꯅꯅꯤ ꯊꯕꯛꯈꯔ ꯁꯨ ꯍꯥꯏꯔꯤꯁꯦꯀꯣ ꯑꯍꯟꯅ ꯋꯥꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯌꯨꯝꯁꯨ ꯌꯧꯔꯦ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯅꯥꯗꯦ ꯌꯦꯛꯇꯅ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯂꯩꯕ ꯑꯣꯏꯌꯣꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ